Lamphel court tariba lambi asi mari leinaba singna athuba matamda sembiu haina ukil singna lambi thingduna khongjang changshinkhrai lambi asi leingak yauna mari leinaba singna mityeng changduna ngasidagi semba haudrabadi All Manipur Bar Association, Lady Advocate Association amadi Young Lawyers Forum na amata oina punduna lambi thingba yauna akanma khongjang changshilagani haire khongjang adunga mari leinana Advocate B Supriyana lambi asigi fibam fattabana maram oiraga court asida lakliba ukil sing court ki staff sing amadi chathok chasin tawriba miyamda lambi gi khudong tiba kaya nanglei Lamphel court ki area asida lainga ki office kaya amasu leibana lambi asida heavy vehicle yauna gari makhal kaya chatli adu lambi asiga fibam asuk yamna fatraba fawbada lainga yauna mari leina baloishang singna yangshindana leiba asi laibak thibane haina phongdorakhe Mari Lainaba, Akwiki Works Department, Mui Lakpira Kanda, Akwiki Lambi se, Mapam se, Kudak Semba Hobio, Akwai Nong Taragadi, Akwai Sing Tumzang Hidana, Lambi se Kadai, Karamba, Mapanda Kongula, have a quick Congram Nina Garisida to send an Akwai, Golas Martak, Iran, Gasiba, Akwai in a Sigadoreva, Asoko Mayam, Yare, Mayams, and then think my Hing by one ever. Let a Garina Nalaga to the local Pangam, the Mayam, Yaw Rebeco. I don't know, Wax Minister, Mari Lainaba, Authoritina, Mapam Sida, Lakpira Kanda, Akwai Lambi se Kudak Sembi. Kay gumba sembi daba taragadi koi kay doba yage dong asigi makasi dagi akoy na tabag se makata na akoy chatana ba koy semjagani